ताबिरिबा ख्वाइ पुनमकपु चेनेल असिना ngasisu mayambu ikongno khoiramjari mahusagum ngasisu aige nungsijaraba subscriber singna thabirakpa Manipuri horror story anauba amamu mayamgidamakta puduna laksari wari sibu lanthoksarakpa matamda soikilan khiba yauraba su mayamda ngakpinaba haizari phare adudi mayam wari si hungnaba tawjarage numitu baba ima inaunupi akhoisi numidangi chak tokpada ngairingai nongse akhak arauga loinana yamna kanna tatharai babadi mapanda pochei loksaluge matagum thokige tawi masida imana babada manaruranu ko kainu yengamaga sat changbiro o haiki babana so hoi tamak khumamaga praprak thoki imana babana nong tarakpagi thokiba aduda manabiruranu haikribadu ategi sunate numito khoi yumthangnaba imung asiga akhoiga kharak khana chainaba thoki madusu moiga khoiga tainariba drain asigi wahaudagini moigi lamben thokphomda chenba drain oidurini masida khoigi phatha haudi karimata thadarakpa yaroi haidana yumthangnariba imung asina khoida khanaba haurakpasi kuirabani khoigi silinausu nupa yaujadi nupi ngaktani aduna baba imana manadaba yaba manadrabani aduba numitudi babasu thoga hek awaya khumdo tawnarui maduda moidi nupa yambanina babada su moida makhuna thabirai madugi matangda sak sana sana wari sanaramaga cha hek tokpaga tariba akanba nonghauni hek thokhibaga babasi sida karino ma leireni haidana akanba nonghaw adugi marakta kana laurakhiba makhola ma khoi punna tahauki madudaidi sagi oina mitna kong khara singalli khasu pakhat chawi ima daina ima baba mali law mapanda mukta thosi haunaduna inaw nupi ima khoi ahumsi prap mapanda senthorai maduda baba se khoi makha thangbaronggi pochei pairaga thamba mafam adomda gyan mangduna taraga leirami imani channe aine khoi pula baba gi manakta changaga baba se masa nomduna haudomi baba so gyan pra oina mangduna leiramba makti oiramdri masado gyan khajik ti tari longna targa leirambani akhoida so sumna haidai saida karino ma leiramdana aigi sasi yamna sathina khangkhidana tawrini babana so noina manasa mukta punna aisa singkhanaba taw haidai maduda khoina khalina baba si yum thangnaba imung aduga khanakhiba aduda moina kaino ma tawbiramba mandada imana nang baba police kausiro hairami maduda babana ngai ko se aise hana mukta singkhallo manungda changsi hairapadagi imagi sanga khoi tawraga baba ki masado yamna wana hugalami aduga khoi humna thangatuna baba si imungda pusalaknuba tawi maduda inaw nupi sina maningda haipet hek onthoktuna yengurabajani maduda mana karino ma urakhi hai khoida so angangduna tapna sumna hairei asida mi ma leibadawna tawi aina so karaidano haidana babaki masado ngakna yengthoami adubo aina di karisu uba phangamdi inaw nupi da soina yengurano babasi manungda hana mukta pusansi asumna kanba nong ama yamna kanna suriba marakaduda babasi imungda thangaga pusalai maiso imung hek changappaga phatlawna hekta motkhi adubo babagi kadi du musi ngali maramdi babadi ahanina yumgi lainang thusana mahi kada tumbani imana lainang thusana mahi kada yamna pungchaw chawdaba latin masa ama adum thalaga thamami madugi apikpa mengan masa aduna babagi kadi du ngali babase yamna wana magi phamung phawdi thangchalai aduga masado tapna hiptha halami imana su masado yamna pakhat babada sumna hai nang baba kari tawri ino kyam soke hangami maduda babana tapna sumna khumai moina nate kaino khangde ina moiga tainaba somda changubada musuk muba wangba kaigumba ma lepaga engonda muna yengtuna laiki madudage se pakhat thukat pama tawkhidana tawrini moise ngasai khoiga khanakhiba aduda black art kaido sizinaraba khangde punsida muphok tawdriba matawni khumai imana somu kaino ni hairisibo adugi oire nang babana aduda gyan mangamido adumna khoisi babagi kada leiringai laining tho kada thaliba latin masado phalawna maisi mutkhi madugi latin masado imana adum kerosene watana hapaga thambani numitudi mataw karamna mutkibano khangde nungsa changakpa ngamba ka sunati mayeduna hek mutkibada kaduma pumam hek mamki akhoi phone su akhoi gi tumphang phamung mon maya da loina lehurabani imana su asumna hairei
Iskari matongno ni ngasigisibo. Latin masa asidi kamdang no mutli bazano. Ay nasumuk baba nangi phone di mayamuk tatalo. Pumam hek mamme hayrami. Baba na muk ibe may pagi phone ga karay de lay krabano kangde. Noy gi phone di paina dro hangai. Ay nasumo ay gi phone di ay gi kada lehore. Isan gi sulay ramani. Ado ay mara ga ay gi kada samuragi. Ay gi kagi table lem sulay ramani. Asum na isi baba gi kada gi ay gi ka phaw. Mara ga amamba maraga duda sangai. Sumlak pasina ay gi kada yoksilay. Ay na ay gi kada khong hek thangjalakpaga. Ay gi phone duda message na draga notification lama lakpagi phone dugi. Screen lado banglong nga nganturay. Maduda dong khange ay gi phone gi laypham. Ay gi phamungi mon mayada phone lado layramki. Ay so ay gi phone lado lawge hayde na prap changakpada. Ay gi kangkhal lado masama tumda satlong na thata zarai. Ay so madu isada pukhange khangi. Isada sway law bama poksay. Phone lado tapay khalaga flashlight adu thanduna. Ay gi kaadu da kari laygi yangami. Wakanda so kay gumba may gi kaadu da laybadong nakhalli. Adu bo kay sumtadi layramdi. Ay gi table lado da gi table le madu satlong nilawraga. Ay si prap ay gi kaadu da gi thorake tawrakpada. Ay gi famung adu da mi maphamda khibadong na. Makhola matarami. Kimanda na isu yengudre prap babay ma layriba. Kaadum da sangai. Adu ga le madu thalami. Ako'y mari magbabagi kaadu da. Babagi manakta laybirami. Imana sumo sumna makataray. Sumayna layminaba nungayroy kangamagadi nahana yung kayso sabo hawzilamdringay. Mapamada salamgadabani. Sumisam-sam na kanasaynaba ng makalamani. Mo'y Mahei Potsemda patanong datoksan narappadudi. Ay di yam na haynazadi hayrami. Babadi CRPF po'y nalayzabani. Matam karagi suti thokserakpani. Aduna babana sumna kumai. Moina pungtawda torpayaba nateda maphamsigisu. Lakay palisidi nupa yambay imong nikaina. Usitaba yaroy haydana kumai. Numito may sulaktrabani ng hegbabagi kada akwisi. Wari-watay kara tawraga babagi seba kara tawbiramaga. Akwisi tumba muksang narami. Numito gimangduda isi mangyam na nungay zaramdi. Lakay sige kanagumbi magi surat ni haydana. Adumayna tawdana masak khangdaba mi kharagaloyna na ay si sora salini haydana tawrami. Aduga kona sorato babagi ni haydana mapamarang khangdaba mangsi mangami. Ako'y ditong krabani na khangdre imana haybada. May galaktabaga numitugi ahingdo. Yung manung si kongkang kay no makonyam na tayhay. Imaso amumuk hawgalaga babagi kada sangaga bababu yung birami. Imana nirakjangaga yengba matamadu pawdi babasi tumahudri hay. Sumimana baba sinabaduda baba na su, nang warani sa ngano nang sutumjaruro hayrakpadagi. Imaso pamungda karagtuna, adum tumtakraba mali. Numitugi nong hengan baga baba si imana kada sangaga yengobada. Koy baba si masapong ba ingpakhek ingaga, mamay mamit musung musalaga, koy mayambu thadoktuna satki layrami. Baba na adum na tauramba duda koy di manggumbani. Imaso adum kudakta wanthakre. Agi pupu ibok moy suloy na kaurami. Sumna yamna thazadaba mikupta babana ako'ybu thadoktuna satki. Baba laytabado ako'yga khanakhiba yumthangnaba imung ado moygi imunggi mi amata changbiragde. Yamna thazadana babana leikhidaba matung ako'ygi imungsi yamna chaungna ahongba ama lakhi. Imagi mapangwi ipu abokso ako'y sida laybirani haydana baba leikhidraba matung moyso sida laybirami. Babagi surat loikraba matung aigi inawnupi si masada yamna chaungna ahongba ama lakhi. Angang si masada laya pataba sangbadong na uhaydaba tahoydaba tabag niti niyom kaya matawba haurai. Babalay kidabadagi magayga dum tuminarabani. Numito inang nupidugayga tuminaringay. Ay namikap thorok paday inang nupi si makokto. Kang doon nagi luktaraga kang kamakada masi yeng taraga layrami. Ay di maubada isada pukhanghe kangki. Matawado day na ibe makayno nang niyeng ito na kay daw rin kizay ko ng siti hayrami. Adum masi masamdo sangna thadaraga kangkhada kangthondagi luktharaduna yengduna lay. Ay nasumok kayno ni nang natawrido haydana masado nomubada sat aingonda yengakhi. Adu amok tumina phajok chupsalaga tungki. Ay di angangdugi mawong aduda isa sa kibung akiba mapoami. Makokto phajom na kupsalaga sumlaykiba aduda. Ay so phajom manung aduda koksilislaga kay dawrino yenggi haydana madu yengubada. Inang nupisi phajok manungda nooga layrami. Ay madu ubada kiba henmalagtana. Ima pupuobok mo'y tanaba kaurami.
Maduda moisu aigi kaada loina sangai. Aisu moida aigi akiba wari tu tami. Maduda imana inaw nupida sumna hai. Ibe makarigino nang naseki na ba. Hudi numidang asida siliti hairami. Maduda inaw nupisi wa mata kumdi. Adum tuminada noki tauragalay. Akwaisu numitugi magi mong matawa duda. Akiba maloina poknarabani. Numito masu adum na adum haukre. Aigi inaw nupisi matamduda class 12 tamlibani. Aduga ina matamduda college kari. Inaw nupisi college kaw haibasu yade magi thokpa ama. Adum mamangkhaiga manadaba mong matawa mada. Adum laiba haurai. Numito su imana babagi kaada laiduk thage sangubada. Inaw nupisi babagi phamungda. Tummaga leirami hai. Imana su ibe makaidaurino nangdi atuda. Tawhide makhada kumthau hairubada. Inaw nupina sumna khumai hai. Ay babani kaino babaga iga kaasta leirini haidana. Ima so inaw nupina adumna khumakpa duda. Kiboy sounding boy. Angang nang hadak mawang matauri isi karino. Nang akoida tumayna phagi tawbo yaba matamla haidana. Ima so inaw nupido phuge tawrubada. Inaw nupisi sabtra amada imada sumsalaga. Imagi masamdo phuidat pirami. Mayam changdana khamdo e numituso. Maduda pupu ibok na imung se karino matawre. Mina kay kaino thajan birakwa maali. Laitin maiba maibi amukta yengthon si haidana. Maibi matanaraga yengthon bada. Maibi eduna sumna haidai. Nangi na puro ibana Leikhidaba duso ahingda laya pataba tharaga. Tumingay sor satkibani. Nasanopi atombi duso moina hujik kana miting sangi. Angang duso moina kaino moong na tingna hanbi kre. Pare lai kuram those duga jantra kanba amamamsu. Shira se imung pumbagi. Moina tawrakpa sangba ngamdana haidana. Maibi eduna lai kuram thokpiraba matung. Jantra amamamsu sembirami. Adumaina tawbadagi inaw nupiso hanagi moongda amuk hanjalai. Pupu abong naso noy nupi angang ngakta sida sumlahenbadi pamdre. Ada layrulasi mapamse thanamgera. Yuangera tawro hairakpadagi. Imana inkol adu yumthang nariba moida hena sathiba. Imung manung force loina leiba. Asawa family mina henjanba yadaba. Imung amada akhoi inkonse yonsalami. Aduga akhoi imagi mapamda lai. Mayam ahambagi wari se matang asaida loizare. Ani subo wari se muk mayamda khudon tamzari. Aigi mingse sinthoi kauzai aigi leifam asi makharom dagini. Hujiri isagi sahina kumapan muk suzari. Wari asi sahi tarahumdoi muki mamangda. Sengba thokiba thawduok amagi wari ni. Thawduok se aiga skun pulakpa imanaba amada. Asengba thokiba thawduok ni. Imanaba asigi mamingna Bisanta kawi. Wari asi makha satharaktringay mamangda. Wari asi lijarakpada hena khudong chanabagidama. Imanaba Bisanta amade aigi imungi matangda. Khajiktang panjaraungge. Aigi silinaw sinupa ngakta ani soy. Baba ima suna leiri. Baba se school amagi wazani. Imana tek akoigi thunganda. Dukan masa ama phamjay. Khoigi yumse main road kinakanda leibani. Aduna imagi potsay yonbagi dukalado. Adum phajana silami. Imanaba Bisantagi yum adu so khoiga adum thangnare. Khoina sorok mapan oiraga makhoigi na khoigi inkhon mamang thangba. Adumda tainana leibani. Bisanta si mapa mamagi numit thagum. Yengjariba misakamani. Bisantagi mapagi mamingna Kumar kawi. Aduga mamagi mamingna Ibesa kawi. Sengna hairabada Bisanta se ayokpa masani. Bisantagi mama mapa se angang yaudabadagi. Bisanta se yamna piklingaydagi. Kaka Kumar ga ini Ibesa gana masa sakna yuksarakpani. Wafam asi baba huina haibadagi. Akoy so khangjabani. Bisantagi mapa Kaka Kumar gi manaw nupa. Tondonba kauba masulay. Makoy se inkon magi khaidukna duna. Yum thangnana leminabani. Kaka Kumari government gi wazani aduna makoy gi imungsi. Adum lanthum sampati wataba haibadu wairami. Aduga Kaka Kumar gi manaw nupa tondonba asidi. Thabeng khang suningdaba jwada pesa pungthada thadokpa misangni. Magi nupi dusu kwa khara sa lakaida ludo khara sana. Adum matam lenduna leibani. Aduna makoy mungsimigi paisa amadagi amada. Pungpuda pusanduna sendoina khwang koiba haibado oiraba misak ngaktani. Masanupa ngakta ani subani. Adubu ningthijana yengsenbidabadagi skun kaba lairik tamba. Mafam marang amata khangamde. Kaka Kumar huina so phanadi pangbibani. Adubu ipakta thum thadaba haibaduni karisu kanaba laite. Kaka tondonbagi nupi asigi mama adusu maibini hainay. Aduna Kaka tondonbagi nupi asisu.
Mahei jadu adum hainai haidana lekaida hainai. Yum thangnabaga oire Bisantagi imunga akhoi imungsi adum yamna nungsinai. Makhoigi ahansing adusu loina phai. Adubu akhoina sum ubada Bisanta si mama mapa chathokiba talakta. Mandomcha asina adum ayokpani haiduna ngangbi sakpibasi adum tawbirami. Matamda akhoina class 10 ga karakpa metric tharakpa matamni. Bisanta sa larik su adum haibani. Aduna oza singna su adum luna tawi. Matam masawaidani kakatonon matay manawani sina sathiba thabak kaya ama chathorakturi si. Noong manumit ama ko nung tinggi punga humakaiga tarakpa matam masida skun salubagi yumda halaami. Kuyani si skun halaga lakagi oza amada meski tusyala muksalami. Aduna numito su tusyan chanabani haiduna kuchi yumda hana sanguraga Bisanta hoida muksangakpani. Matam masida kakatondon bohigi yumdagi. Mi khara khon kana kwilaw langnaba makhonsi akhoina tarami kweso karino haidena hape Bisanta ibani si makhoi adomda sangchanduna yengoi kakatondon bagi nupi asiga masak khangdaba nupi ani amaga makhoise awaya khum tongna duna leirami nupi ani ado amana ahan oire amadi maungna hani akhoina sum tabada makhoigi se sanabandan thamna khibagi wari oiduna leirami Maung hadugi sana ama kakatonon bagin piyasina. Mapam chatpada ngayhak lugi haiduna pukraga. Hapta ama muksi hoy may karisu hayruk tabadagi. Maung haduna maniyang bahong na duna yumda sanadu lawgi haitana. Lakpasida magi sanadu di. Kakatonon bagin piyasina bandan tantok to nilayrami. Masidagi kanabasi oirakibani. Kweso toy na hena tasalaw dre Bisanta hoy na. Sangduna sarawalaga dum tusyando salami. Asumna matam kredi haujan kre adubo kakatondon bohoigi imungda sen thabulakpagi khana chainaba makhonsi adum toina khoi imungna tarami kakatondon bagi nupi dusu machin namna kalli mana ngamdana hekpasa thabulakpa sing aduga khatnarami migi maruke selhunbi puthabagi yumdagi pochai thangkibasu adum yauribani migi sana khara bandok migi upudagi phi khara lokthom mathong yamna oktaba thabakni mana taurisi Matamdi sum haukibana metric thabagi kwasu boarding da loina sangnari. Subject amadagi ani dagi ahum matang. Sum tharaktuna aroiba subject adu thagadaba numit nini gap playing ay matam aduda. Tabada khwaidagi thamoy sokpa paw amadi. Bisantagi mapa mama ani si. Gari accident da laitre haidana. Hostel da paw amatarami. Paw adu tabada imanaba Bisanta di masado. Lengwata na sabyung duna mangaga laiki. Magi mataududa ko suloy na thawai se nungay na ramdi. Exam gi subject so amakhak ta ngaire. Yumdagi tharage haiduna Bisanta ibani si adum hostel dagi thongmin narai. Bisanta gi mama mapagi extend se thokjingay mamangda. Bisanta da mama na kakaton bagi nupi se Bisanta hoigi upudagi. Pasanuk sa khara loan na lokthomagi wahauda. Awaya kung khara khana chainaba tawki haidana. Bisanta da mama na hairami hai. Yum halakpa matamasda ima huina tamakpada su. Bisanta hoigi mama mapana Leikhidribadu. Mandom chagi khut oirangwataba mali. Gari emabu matomda accident thoktuna. Mi animak Leikhidaba hairisi. Yamna ngakningai oi aduga accident natu. Thoktringay mamangdasu Bisantagi mama iniibe sana. Imada makhoigi thunganda. Lada pochai thadomba thingnaki hai. Aduga makhoigi gari edudasu. Inai khara tairamba thingnaki haidina wari tamami hai. Amadi makhoina tumiba ka adudasu. Numidang mi satpagi sahumsi adum phangi haidana wari sarami hai yamna nungai triba mana lakagi mi kharana hainarapada inibe sa se manghada kiba saktam kaya ui yumda supungki da kiba phawi maibi khangnaba leibra kaidana lakaida su yamna hangami hai suna Basantagi mama mapagi sanskara du ningthijana pangthokpirami Surat audri phawdi Bisanta hoigi yumda khoi kharadi lekpa tarami karigumba amatanga Bisanta hoigi imungsi mapugi haktakta makhoina hojik lairiba mafam asida hongjenduna leirakhibani makhoigi asengba haurakphamdi atopa lam amadagini aduna makhoigi mari mata naknaba mise ilai leiramde sumna Bisanta hoida ahing lekpa matam asida ahing lekliba mayamaduda akiya khangsi adum tawba haurai ahingda yum mathakta mi dungdung langna chenbagi makhol amadi nong tarakpasu natana sajinda ising tarakpagi zoro lawba makhol asina singba adum taba phangami yamna luriba mana Bisantagi mama mapana leiramba ka aduda ahing se mi khanaba dongna pochai langbagi makhonsi ahing lekpa khoina dum tarami changsalaga yenguraga su karisu hek tawramba nati Bisanta gaiga se magi kada pulap tuminai
mi ataina adum atopa kaada tummi. Nongmadi aina tumuraga mikap thorakpasina aigi inakta tumhauba Vicenta si leiramde. Aisu koiti thirami akhoi mayamna thinarappada Vicenta si mamana hipamba phamong aduda masi tumduna leirami. Khoina tamna hugdobada imana koksalakpani sida tumsi law hairappadagi tumbani. Adumaina mana khumai. Nongmana akhoi ahing lekminariba singi maraktagi kakaibo chawasina numidang mapan thongningakduna baro madumda sangmuraga thorakpa matam masida yumyagi sofa thariba kaduda musungmuba nupi nupagi mitamsi sofa aduda phamduna wari sabadongna juru juru tawduna leirambasi urakhi hai masidagi kakaibo chawsu law khongduna mayambu tumba hawdorai Basantagi mapagi manaw nupa kakatundon basu ahing lekpa adu yauribani mangonda su kari kari tawrabano khangde ahing sida sor phule kanano mana khawri asi mele e haidana hekta laurai hek tungthaki baga mi se mengak na badong na tawrak turibani asumna toina tawbasinara su khangde kakatundon basi masangam de haiduna ahing lekpa adu yaukhide Nongmasu nungthin Vicenta ga iga khakta leiba timing asida makhugi first floor gi stair aduda mi ani tungda mangda kakhatkibasi akhoi ani na uhawi ibani na muk mathakta kakhaluba matamdati kana so muk leiramde numidang asida na imung aduda mi ani khak wari juru juru makhol loksan phamdi khangda wari sanaduna kucha chatpagi makhon se dum tarami ahing lekminariba singna aham maha khara makhon tholagana amuk sab hek lepki akaiba karisu tawrokpadi nate ahing lekpasu mi yami aduna ka hena kiba haibadudi oirude asumna ki khang kaya siga loinana Vicenta gi mama mapagi chorada du su mapung phana pangthokre exam su loikhrabadina Vicenta ibani si adum yumda leirami Vicenta si mama mapa leikhidabadagi kaka tondon bo hoiga punna sarami ahansing leikhidaba sida Vicenta si mathwai inung nungaitana adum leirabani magi khanbada khusu loina nungaitaba poami madugi su mathakta Vicenta gi manumcha adu afaba mi su nate haibasi akhoi loina khangami Chorat ki puyeng saying manum cha asina loina lauribani samna hairabada Vicenta gi imungsi manum cha gi makhuta hudikti loina leikhre migi sen tonbagi numit khudingi yumda sen thobula amba singa dusu amata lakhidre sening chaning mamaning tawre haidana leka gi mina so hainarami aduga migi pesana khwang koiramba mahakasina migi pot bandok ka lobasi hauraami magi hongiba matawasida mayamsu karidagi wairakpano haibasi loina khangnarami aduna Vicenta bo mayamna nungsiba amaso poami Vicenta gi nungaitaba mataw adu uraga akhoi skun pulakpa imanaba kharaga adum ngahak koiba su chaminai anaba matamda sakso akhoi gida dum sarami aigi ima babana su Vicenta bo adum yamna luna tawi akhoi da so dum leiro haibane adubo migi su makhura mando leibanina akhoi na hek apamba tawba su yabanati asumna matam khara su haujan khre metric su haidorakle Vicenta ibani su pass loina tawrami Class 11 gi form thadok thajin adum punna satminai adubo numit kharani gi matung Vicenta gi sajata khangawdana ahongba ma chawngna lakpa haurai Vicenta si mapaliban ithok thokningdaba aiga da pulamba ma se aina mayumda chaluraga su masangamde yumda pothaurage haidana ma se hekta khumai aina su phana yamna di doctor da chatuna yengthoksi hairubani adubo Vicenta si engonda onsanduna Kari sunataba wasida hekta saurai aibu chatkhroma kanasu uningde haidana su hekta khumai matamdi haukiba khangawbanate class 11 su kaba haurami aide skun kaba su haure adubo Vicenta si skunda suklak hek lakte mayum chaluraga su manum sa aduna leite sathoki hekta khumai aisu skun kaba horakpadagi makhoida chatpadu isang sangamde tha makhai ama mukte haujan khre matam asidani thajadaba paw ama tarak turibasi Vicenta si ngawre wakhan tadre haidana mayamna lipung ngangnaba ama tarai khoimung su paw du tabada kari maram kinu haidana anaba hangba sangoi adubo Vicenta si onthopagi matawni masamana isang sang mapi marun lubanadba mafam marang khangdaba angawa haibadu oiduna leirami akhoibo masaka mukhangdaba dongna su tawi amusu kanano haidana hekta hangai mangaga muksu lei imana su doctor da purga yengridabro hangobada makhogi mandom cha duna imada wonsanduna nathong natana nathau sagano angang si chani khoina yengba yaba yengnabani adumaina khumakpadagi imaga makhogi mandom cha duga so awai akhum khara tongna duna khatnarami asuna Vicenta sa tasengna angawa haibada oiki Yumdagi mapan thoraktuna lambien sorokta yarekpa hauraki
ꯄꯣꯠꯆꯩ ꯂꯝꯕꯦꯟꯗꯒꯤ ꯈꯨꯟꯗꯨꯅ ꯆꯥꯔꯤ ꯃꯄꯥꯟꯂꯩꯃꯥꯟ ꯊꯣꯛꯄꯁꯨ ꯃꯥꯁꯤ ꯃꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯃꯣꯠ ꯃꯣꯠꯅ ꯂꯝꯕꯦꯟꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯝꯕꯦꯟ ꯅꯥꯀꯟꯗ ꯆꯠꯄ ꯂꯩꯀꯥꯏꯒꯤ ꯃꯤꯗꯒꯤ ꯄꯩꯁꯥ ꯂꯨꯄꯥ 10ꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯝ ꯅꯤꯔꯒ ꯆꯥꯔꯛꯑꯝꯃꯤ꯫ ꯃꯥꯕꯨ ꯈꯪꯕ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯂꯨꯄꯥ 10 ꯑꯃ 10 ꯑꯃ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯝꯃꯤ꯫ ꯄꯩꯁꯥꯗꯨꯅ ꯏꯃꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯆꯥꯄꯣꯠ ꯂꯩꯕ ꯑꯗꯨꯝ ꯆꯪꯉꯛꯇꯣꯔꯤꯅꯤ꯫ ꯏꯃꯥꯁꯨ ꯕꯤꯁꯦꯟꯇꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯄꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯀꯞꯄꯛꯑꯝꯃꯤ꯫ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯈꯜꯍꯜꯂꯛꯑꯝꯃꯤ꯫ ꯑꯆꯥꯄꯣꯠꯀꯤ ꯄꯩꯁꯥꯁꯨ ꯂꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯁꯦꯟꯇꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯑꯍꯤꯡ ꯌꯥꯏꯔꯛꯐꯝꯁꯤ ꯏꯃꯥꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯨꯝꯃꯛꯑꯝꯃꯤ꯫ ꯏꯃꯥꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯐꯥꯜ ꯑꯃ ꯊꯥꯏ, ꯃꯗꯨꯗ ꯑꯗꯨꯝ ꯃꯥꯁꯤ ꯇꯨꯝꯗꯣꯔꯤꯅꯤ꯫ ꯃꯁꯤꯗ ꯕꯤꯁꯦꯟꯇꯁꯤ ꯅꯨꯡꯊꯤꯟ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯍꯜꯂꯛꯇꯨꯅ ꯇꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯪꯁꯤ ꯍꯥꯏꯔꯨꯔꯒꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯕꯕꯥꯅꯁꯨ ꯇꯦꯕꯜ ꯑꯗꯨ ꯈꯔ ꯄꯥꯛ ꯆꯥꯎꯕ ꯑꯃ ꯁꯤꯟꯗꯣꯛꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯑꯗꯥꯏꯗ ꯅꯣꯡ ꯆꯣꯠꯇꯅꯕꯅꯦ ꯍꯥꯏꯗꯨꯅ ꯇꯤꯜ ꯑꯃꯁꯨ ꯈꯟꯕꯤꯗꯨꯅ ꯁꯦꯝꯕꯤꯔꯛꯑꯝꯃꯤ꯫ ꯕꯤꯁꯦꯟꯇꯒꯤ ꯃꯗꯣꯝꯆꯥꯒ ꯀꯀꯥ ꯇꯣꯟꯗꯣꯟꯕꯒꯅ ꯕꯤꯁꯦꯟꯇ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯌꯨꯝꯗ ꯄꯨꯁꯟꯕꯤꯕꯁꯨ ꯇꯧꯔꯛꯑꯝꯗꯦ꯫ ꯌꯨꯝꯗꯁꯨ ꯐꯨꯕꯤꯕ ꯃꯥꯜꯂꯤ꯫ ꯃꯥꯁꯦ ꯌꯨꯝꯗ ꯆꯪꯕ ꯀꯤ ꯍꯥꯏꯗꯅ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯃꯥꯅꯁꯨ ꯀꯀꯥ ꯇꯣꯟꯗꯣꯟꯕꯗ ꯕꯤꯁꯦꯟꯇꯕꯨ ꯂꯥꯌꯦꯡꯅꯕ ꯀꯀꯥ ꯇꯣꯟꯗꯣꯟꯕꯅ ꯗꯨꯀꯥꯟꯗ ꯆꯪꯉꯛꯄꯗ ꯐꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯀꯥ ꯇꯣꯟꯗꯣꯟꯕꯁꯤ ꯏꯃꯥꯒꯤ ꯋꯥꯗꯨ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯂꯥꯌꯦꯡꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯈꯨꯔꯥ ꯃꯗꯣꯟ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯕꯤꯁꯦꯟꯇꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯉꯨꯕ ꯍꯥꯏꯕꯁꯤ ꯃꯗꯨꯁꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯤꯁꯛ ꯅꯠꯆꯗꯦ꯫ ꯂꯩꯀꯥꯏꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄꯗ ꯕꯤꯁꯦꯟꯇꯁꯤ ꯃꯗꯣꯝꯆꯥꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯇꯧꯗꯨꯅ ꯉꯥꯎꯍꯟꯕꯅꯤ, ꯂꯟ ꯊꯨꯝ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯂꯧꯅꯕ ꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯑꯝꯃꯤ꯫ ꯃꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯗꯅꯁꯨ ꯈꯜꯂꯤ꯫ ꯕꯤꯁꯦꯟꯇꯒꯤ ꯑꯣꯏꯔꯛꯏꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯉꯥꯡ ꯑꯁꯤ ꯂꯥꯌꯦꯡꯕꯤꯔꯁꯤ ꯍꯥꯏꯅꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯅ ꯕꯤꯁꯦꯟꯇꯁꯤ ꯑꯌꯨꯛ ꯑꯃ ꯏꯃꯥꯅ ꯗꯨꯀꯥꯟ ꯍꯥꯡꯕ ꯊꯣꯔꯛꯄꯁꯤꯗ ꯇꯦꯕꯜ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯥꯁꯤ ꯁꯤꯗꯨꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯌꯥꯝ ꯇꯥꯅꯕ ꯀꯧꯔꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌా ꯑꯃꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯂꯩꯀꯥꯏꯗꯒꯤ ꯅꯍꯥ ꯈꯔ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯨꯟ ꯌꯥꯎꯗꯨꯅ ꯄꯨꯈꯠꯂꯛꯂꯦ, ꯌꯨꯝꯗ ꯄꯨꯊꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯁꯦꯟꯇ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ ꯀꯅꯥꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯁꯨꯝꯅ ꯕꯤꯁꯦꯟꯇꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯕꯤꯁꯦꯟꯇꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯅꯣꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯏ꯫ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯤ ꯑꯃꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯄ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ ꯍꯥꯏ꯫ ꯁꯨꯝꯅ ꯕꯤꯁꯦꯟꯇꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯁꯤꯗ ꯃꯤ ꯆꯠꯄ ꯀꯅꯥꯁꯨ ꯉꯝꯅꯔꯝꯗꯦ꯫ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯇꯦꯕꯜ ꯃꯈꯥꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯝꯕ, ꯅꯨꯃꯤꯗꯥꯡ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗ ꯗꯨꯀꯥꯟ ꯑꯗꯣꯝꯗꯒꯤ ꯅꯨꯡ ꯊꯥꯔꯛꯄ ꯍꯨꯏꯆꯦꯟ ꯈꯣꯡꯉꯛꯄ ꯃꯁꯤꯅꯆꯤꯡꯕꯁꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯍꯤꯡꯗ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤꯅꯁꯨ ꯑꯍꯤꯡꯗ ꯑꯇꯥꯕꯁꯤꯡ ꯂꯣꯏꯅ ꯀꯤꯅꯔꯝꯃꯤ꯫ ꯏꯃꯥꯅ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯥꯄꯣꯠ ꯍꯥꯞꯄꯒꯤ ꯀꯥꯔꯇꯨꯟ ꯕꯣꯛꯁꯁꯤꯡ ꯑꯗꯨ ꯃꯇꯣꯝꯗ ꯏꯃꯥꯒꯤ ꯃꯅꯤꯡꯗ ꯔꯦꯛ ꯃꯊꯛꯇꯒꯤ ꯗꯨꯞ ꯗꯨꯞ ꯂꯥꯎꯅ ꯍꯦꯛꯇ ꯏꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯆꯐꯦꯛ ꯌꯨꯡꯈꯠꯂꯛꯄ ꯇꯥꯏꯃꯤꯡ ꯑꯁꯤꯗꯅ ꯗꯨꯀꯥꯟꯒꯤ ꯃꯊꯛ ꯗꯤꯜ ꯑꯁꯤꯗ ꯃꯪꯒꯟ ꯃꯔꯨ ꯃꯌꯥꯝ ꯑꯃ ꯆꯥꯏꯕꯗꯧꯅ ꯒꯦꯔꯦꯡ ꯒꯦꯔꯦꯡ ꯍꯥꯏꯗꯅ ꯃꯪꯒꯟ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯕꯒꯤ ꯃꯈꯣꯟꯁꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯌꯨꯝꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯗꯨꯀꯥꯟꯗꯒꯤ ꯂꯧꯊꯣꯛꯄ ꯆꯪꯉꯨꯕꯁꯤꯗ ꯊꯣꯡ ꯂꯣꯜꯂꯤꯕ ꯗꯨꯀꯥꯟ manungdagi mapal aduda amuba mi ama zabyungna dukangi thong aduga naknana leptuna imada yengbagum leirambasi imana thengnarami masidagi imasu kiduna yumda changsilai imasu dukan phambasi tasengna kirabani aduna ayuk anganba amadi numidang thengna dukan phamba du lepami Bisenta se aigi mangdasu yamna toina urami makhwege yumadu sumi ahum thangna thangnana sikhibagi raso khangde lai phataba illaba mali tamnabana khangba lakpa ngamdre haiduna kakatondon bohina lakaida pawtu tamai Bisenta hoiga tainaba khwege mamang thangba inkhon saruga si imagi insang thaphamni khwege sangphangba so dom naknarami aduna numidang khuzum haidokpa kolik phengbada imase musung muba mi ani ahum makhwega tainaba wala domda lepamba phamambadagi phuk hagwatpagi phibam asigumasi yamna toina thengnarami aduna imase ki haidana maning satpada aibo dum ngahellami numidang khudingi so khwegi hui asina Bisento hegi yumadom da onsan sanduna adum kaptuna leirami nongmadi babana khwegi huiduna sum kaptuna leibaduda tumba yadraba mali tor sama paiduna mapan thokluraba jani
Babana tosa do kaptuna huina khongiba maikay adomda yenguba matamda Bisanta hoige yum mathakaduda amuba mitam makoy ahum paring sana lepibado babana uraki Bisagi babase law khongduna imungda sensilai Hoige dukan sa lambe nakandaga oire lekay gi mina Zatugasin tawbada dum masak masa khangdaba nupa ama masamana ipapana Zap leptuna leirambasi ure thengnare haidana mayamna su pawse tamnarai nongma khogi yum thangnabagi ahalasi su yusa khara thakjaluraga yumda halakpajani matamaduda khogi dukan gi nakalladomda nupa ama satli sanduna changkhibasi uhauki masida ahaladuna su huranba oiraboi khanduna prapra nupa aduna changsankriba maike adumda changsellui matamaduda ahaladuna musuk muraba mamai mamiti yaudaba kariguma sakpham amagi nupagi saban manba ama adaida lepasi urami madudagi ahalasi su kanna lauduna gyanna dum mangki kona ahaladu lekagi mi kharana thengnadana mayumda pusanbirai basantagi suraso dum mapung phana loisankre lekaina basantagi madum chachi basantagi misi asida jingnabadi poklabani adubo mi amabu sakhi sabon yauduna karamna hekta hairuni suraso loikrabani adubo bisanto hoige tainaba asida surok sarat mi chathuga sintawbagi makhol amadi imagi dukal asida dungdang tawba amadi mi ama lepagi thawong ase lepa kauba leiramde imana su lai muktangdi yengthoksi thawai adu chaningda chakraba mali haidana babana maga khangnaba mai bamba yumda puraktuna dukal aduda tawriba pumba haibadagi kari lege haidana yengthohanbada mai baduna nunthijana kone yengaba matung sumna tamna hairai dukan mamang asida leikhidaba nupa masa adu kanagumwa amana Mahei Potsemda tawduna angang adugi thawai adu lobikibani angang adugi mama mapa adusu makhoigi naknaba mari amana leiwatinwa tawduna mathwai manganbikibani haidana akhoida hairai mai badugi wadu targa khoisu hanadagi jingnaduna lakpa Bisantagi madomcha oirangbani haibase adum khangami sumna mai baduna polam charam khara tawraga dukan mamang asida laidu khoiram thokpirami aduga bisanto hoiga tainaba adum dusu aja puja tawduna kokthok cham thokpirami matau sumna tawbadagi akhoigi dukan amati yumgi mamang thangba adumda makhon moa khara tarambadu loina phakre haujisu bisanto hoigi yumadu adum solon tuna leiri makhoiga khoiga tainaba dusu babana chakman du wangna changkhalami Bisantagi manomcha adu sumana tawjaruba adugi mahainara khangde kini animak phel oibadagi layingbada makhoigi leiramba lowing khol loina yonki aduga manomcha adu sudum kanba ngamdana leikhidre masini mayam ngasigi rian horror story mathangi wari thagalakpada mayam punamuk thengnarasi ngasigi mayam dagi kainanaba bidai lauzari